𝗦𝗖𝗙𝗙 Girls High School da pangthokpa free remedial coaching program gi scheme officer APO Alam Azadna luchingba teamna yengsin khongchat chatpada center asi fazana chatharamba thengaraki haina phongdorakli Chief Minister Lairik Haiminase haiba program gi makhada chathariba coaching program asida class 11 amadi 12 ki oina English, Maths, Physics, Chemistry, Botany amadi Zoology hairiba subject sing asi oza singna takpi tambiri hairi coaching adubu takpi tambiri ba oza Peterna phongdorakpada scheme asigi makhada financial problem leiba satra singda aduki mati kanaba piri satra singsu coaching asi chang naina saruk yaduna kanna hotnai mama mapa oiba singna su program adubu thagatpa phongdoknarakpa lei amadi coaching asida satra singbu takpi ba phangba aduki mati nungaiba phawi haiba wafam su thablakli loilena school adugi coordinator oiribi Oza Priya Laistrom na thamlakpa wafamda laiba ki hauzik oiriba isu sing na thairamlaga coaching program asibu sinlakpa laibak phabani satra singda sigumba free of course ta mahi tambiba ki damak government MOBC amadi mobets bu hainingai leitana thagatpa phongdorakli ai gaming mehes ai laifamna ꯆꯤꯡꯊꯥꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯁꯥꯏꯟꯁ ꯇꯝꯖꯔꯤ ꯄꯩꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯩꯀꯥ ꯂꯩꯕꯗꯨꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝ ꯂꯥꯏꯔꯤꯛ ꯍꯩꯃꯤꯟꯅꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯁꯤꯟꯕꯤꯗꯨꯅ ꯇꯝꯍꯟꯕꯤꯕꯁꯤ ꯆꯠꯄ ꯐꯪꯍꯟꯕꯁꯤ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯃꯤꯡ 𝗬𝗪𝗧 ꯑꯩ ꯍꯧꯖꯤꯛ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯀ꯭ꯂꯥꯁ 12 ꯇꯝꯖꯔꯤ ꯉꯁꯤꯒꯤ ꯀꯣꯆꯤꯡꯁꯤ ꯌꯥꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯌꯥꯝꯖꯜꯂꯛꯄꯅꯤꯅ ꯁꯕꯖꯦꯛ ꯑꯃꯒꯤ ꯄꯨꯟꯅ ꯆꯠꯄ ꯉꯝꯃꯛꯇꯕ ꯁꯕꯖꯦꯛ ꯑꯃꯗ ꯄꯔ ꯁꯕꯖꯦꯛ ꯑꯃꯗ ꯂꯨꯄꯥ 9,000ꯗꯒꯤ ꯍꯧꯔꯒ ꯑꯗꯨꯃꯥꯏꯅ ꯉꯝꯃꯛꯇꯕ ꯑꯗꯩ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯋꯥꯔꯛꯄ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯇꯝꯕꯒꯤ ꯑꯩꯉꯣꯟꯗ ꯋꯥꯖꯕ ꯑꯗꯒꯤ ꯏꯔꯥꯡꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯔꯝꯕ ꯆꯃꯝꯅꯔꯕ ꯃꯥꯏꯟꯁꯦ ꯄꯤꯁꯇ ꯂꯩꯕ ꯌꯥꯔꯛꯇꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯝ ꯂꯥꯏꯔꯤꯛ ꯍꯩꯃꯤꯟꯅꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯁꯕꯖꯦꯛ ꯅꯣꯡꯃꯗ ꯑꯗꯨꯝ ꯁꯕꯖꯦꯛꯁꯦ fully adum tawba ngamba sagumba gi ngonda benefit kyam kana phangwaduna ngasigi sem lari haminisi program na sinbiriba program asibu haininga leitana thagachari satra ama oina akhoi asigumlaba 6 months remedial coaching under Chief Minister like haminisi program haribasida lakpira kanda adi sidoina tamjara amina akhoi su hariba mahiroi sing thawai yaujaba mahiroi sing aduga paisadi paijadaba aduga kanosu coaching am chakena puthokjara kan fee puthokjara kan tambadi ngamjadaba adu thawai yaujaba tamjaningodo adugu mahiroi myam sing adubu poina takpi tambiba adugu bai tanjam phangbasida adugu dik nungaijai coaching si student myam da ki amu kanaba pige habada coaching si free of cost su ehenbire aduga busy schedule leiba ozagi adagi schedule phangnadaba student myam gi chena gadaba khorkado khudimak pu government na pibirak pai damakta yam thagat pa phongdok